अहानबदा मरुओइबा पाउसे पाकिस्तान ngarang numidang India gi mathakta drone missile amadi mapanga leraba bomb top kaya kapsilaktuna attack chatharkhrabasu India gi air defense system na pumnamak aremba tahankhre Pakistan ga oinariba ungkhatnabagi fibam asidagi India na X account lishing nipan hena thingjinlaba khanghankhre X nadi masina right to speech ki fundamental right adu khongoi nari hairi amadi Pakistan da base chauba lal hoba sing mathakta India na chathariba operation sindur bu sawatpa oina ngasi Manipur da su Congress party na sinduna Jai Hind yatra pangthokre ISCOM Manipuri Pamuding Tabir Pumna Mapuruk Sana Sharmina Taramokshari Amadi Pamusa Khaina Pijari Ngarang numidang supa ama Pakistan na India bagi mathakta drone missile amadi mapangal leraba bomb top kaya Jammu amadi Kashmir Punjab Rajasthan amadi Gujarat ki mafam kharada kapsin laktuna kai horakre adumakpu pumnamak adu India gi Indian Air Force na integrated counter unmanned aerial system grid amadi Lejariba air defense system haibadi S400 Triumph Barak 8 medium range surface to air missile sing sizinaduna pumnamak aremba tahankhre chairak aduda Indian Air Force na Pakistan Air Force ki F-16 jet fighter plane ama kapthakibaga loinana madubu thaurakliba pilot adu fare hairi adumakpo hauji faubagi oinadi Indian Air Force ki maikaidagi pilot adu karamba wafam amatta phongdorakpa leitri government ki sources amagi matung inna Pakistan ki maikaidagi ngarang numidang missile nipan Jammu amadi Kashmir gi Satwari Samba RS Pura amadi Arniada kapsilaki adubu air defense unit singna pumnamak adu mai pakhankhidre hairi Rajasthan gi Jaisalmer dasu drone attack sing chatharaki masigi mathakta Ladakh amadi Bhuj loinana le da leiriba military gi infrastructure leiriba mafam sing dasu yamdrabada drone nifu manga rom Pakistan na kapsilaki Madusu air defense na loina thugaikre hairi amaromda India na pikiba paukum amada Pakistan gi hanagi prime minister oiramlaba Nawaz Sharif amadi haujik prime minister oiriba Shehbaz Sharif ki mayum da leiriba Lahore gi Firozpur da drone gi attack chathakre ngarang numidang Ministry of External Affairs na sinduna New Delhi da pangthokhiba anirak suba paumi singa unaba amada Indian Air Force ki wing commander ama oiriba India gi nongpok thangba amadi nongchup thangba saruk singda Pakistan gi maikaidagi drone amadi missile sing kapsilaki Awantipura Srinagar Jammu Pathankot Amritsar Kapurthala Nal Jalandhar Ludhiana Adampur Bathinda Chandigarh Falodi Uttaralai amadi Bhuj ki wafam singda kapsilakiba sing adu India gi air defense system singna laina thengnaduna aremba tahankhri haiki India na Lahore da leiriba Pakistan gi air defense system thugaikri haiki ओ बस यार दिखा जा देख भाई ए चले दूर तक जाना हुंदा ला ओ या कफेर की मार जी सारी Pakistan has increased the intensity of its unprovoked firing across the line of control using mortar and heavy caliber artilleries in areas in Kupwara, Baramulla, Puri, Poonch, Mendhar and Rajouri sectors in Jammu and Kashmir. 16 innocent lives have been lost, including 3 women and 5 children, due to the Pakistani firing. Here too, India was compelled to respond to bring mortar and artillery fire from Pakistan to a halt. Indian Armed Forces reiterate their commitment to non-escalation, provided it is respected by the Pakistan military.
मालेमगी ओइना लेरिबा ख्वाइदगी चाउबा हाना ट्विटर हाइना कौरंबा हौजिकना एक्स हाइना खंगनरिबा माइक्रोब्लॉगिंग साइट असिदा हांगबा इंडियागी अकाउंट लिशिंग निपान थिंजिलगनी हाइरी एलन मस्कना चराइरिबा एक्स दा हाई खोंथांग असि इंडिया गवर्नमेंटना हौजिक पाकिस्तान गा लेनरिबा उंखतनबगी फिवम असिदगी एक्स दा हाइरकपदगिनी अदुमकपु फ्री स्पीच की पीरिबा हक अदुदी याबंगमलोय हाइरी एक्स के माइकैदगी खंगहलिखिबा वाफम अमदा इंडिया की सिक्योरिटी द सोप याबा वाफम सिंह मालेमगी ई पाउ कांगबुगा मरी लेनबा एक्स सिजनरिबा मियोय कयागी पोस्ट कया अदुबु येंगलगा हाइरिबा अकाउंट लिशिंग निपान असि थिंजलगनी अयाम्बा केस सिंगदा इंडिया ना करंबा पोस्ट जगी इंडिया की लोकल पाउची सिंगदा एक्स की पोस्ट सिंग अदुना कया यामना सोखहलबगे हाइबदुदी खंगहलकपा लेट्री अमदी एक्स की माइकैदगिसु अदुगुंबा अकाउंट सिंग ब्लॉक तौनबगे मरम चाबा अमत्ता थेंगनद्री हाइरी अदुमकपु इंडिया गवर्नमेंट ना पिरकलिबा याथंग अदु एक्स ना इन्ना चटकनी अदुमकपु इंडिया की अकाउंट खुदिंगमक ब्लॉक तौ हाइरगदी मदु मरम चादे सेंसर तौबगी खुदोंग चाबा पीदना एक्स अकाउंट सिंग ब्लॉक तौबा हाइबसी मियोय अमदा फंगहलिबा फ्री स्पीच की हक अदु इंडिया ना खोंगोइनबा ओइना थोकनी हाइनसो अरोइबदा एक्स की माइकैदगी खंगहलखरे पाकिस्तान दा बेस चौबा लालहौबा सिंगी मथक्ता इंडिया ना हौजिक चथरिबा ऑपरेशन सिंदूरबु इंडियन नेशनल कांग्रेस ना सौगतपा उत्पा ओइना ngasi इंडिया की मफम कयादा कांग्रेस पार्टी ना सिंदूर ना जय हिंद यात्रा पांगथोकली थौरम असगे सरुक अमो ओइना इम्फाल दसु मणिपुर प्रदेश कांग्रेस कमिटी ना सिंदुना इम्फाल मयोल की अकोइबा मफम सिंगदा हाइबदी कांग्रेस भवन दगी हौरगा नॉर्थ AOC फाव चटलगा मफम अदुदगी अमो कांग्रेस भवन तमना हलखी इंडिया की लानमी सिंगना लौरिबा थौदांग सिंगबु सौगतपा उत्पा ओइना हाइरिबा यात्रा हाइबदी रैली असि चटली ngasi अयुक्तगी हौना MPCC की प्रेसिडेंट के मेघचंद्र CLP की लुचिंगबा ओक्रम इबोबी CWC की मेंबर गाइखांगम हानगी MP डॉक्टर टी माइनिया अतई पार्टी सिंगी लुचिंगबा कया माइनॉरिटी महिला मोर्चा की मेंबर कया याउना सरुक याखी We are extending solidarity to our armed forces by saluting our armed forces in Operation Sindoor. We are proud as a nation. We are proud as an Indians at this critical juncture. We are all united. India stands one, and to show our unity. And this really is not only a reminder, but is also a proactive commitment from Indian National Congress. The Congress Working Committee a few days ago has unanimously resolved to give its support for the country. We have already given our full support to the Prime Minister of the country. Whatever decisions which is going to be taken by the government of India with regard to the national unity and the defense of the country, the Congress Party stands united, and the Congress Party stands for the country, and Congress Party has given its fullest support, commitment of the party for our nations, and the stand for our party, for our armed forces, be it Indian Army, Indian Air Force, or Indian Navy, including all paramilitary forces and all our security forces. पाउगी बरक थतना अतेन ब्रेक अमतंग लौजरी Admission open. Rajkumari Sanatobi Devi Vidyalaya Pangai Lisingani Kunmanga Kuntaruk session gi oina class 11 science Samsung arts admission taunabagi registration open taujare. Mahai masik takpi tambibagi lamda sahi kuntra matoi hena mai pakpagi khongjelda khumang yang na changsilak pagaloina na Rajkumari Sanatobi Devi Vidyalaya gi kai khumna jarba founder singi asan bam yeng makada lamjing lamtak piduna lamdam masigi mithoi mihel labamiyoi kaya leptuna putoktuna lakli Honglagli ba malem gi isel ka chunarba technology amadi technique kaya sizinaduna train tawraba experience lairaba oja kaya na takpi tambiri adom gi angang simbu khunai asigi achang bayumbi amamang oihanaba makhoi gi yaifaba tumlam chat ki damak school asida tamhanbiduna khudong chaba asilobiyu registration form amasung akupa marol vidyalaya asigi pangai gi office counter natraga school gi website tagi phambigani
Admission open, admission open. PC Allied Health Institute, Kongman Zone 2, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. And authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida kudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani, taruktagina tara fauda lakpa mahiroi singda 15% discount pizagani, tara mathoidagi kun fauda lakpa mahiroi singi oina 10% discount pizagani, relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari. Kana lezadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani. Nupa amasung nupi gi lainanaba hostel gi facility pizari. Institute asigi oina course amagi 30 seat capacity khaktamak oizagani. Matam ga chunaraba smart class, clinical practice at reputed hospital amadi diagnostic center singda haktheng na tambagi kudongchabasu pizari. Hairiba coursing asi tamba loibaga job placement gi kudongchabasu pizari. Akupa marol gi dama contact number 7641934366 natraga 8131064931 natraga email ID pcalliedhealthinstitute@gmail.com da pau faubiraknaba khanghanjari. Athuba matamda registration tawiduna kudongchabasing asi lobihonaba ningsingjari. Break ki matong amuka sohanna taramok shari. Shell gi demanda lilong usoi pokpi tharau tagi Muhammad Saddam Hussein kauba miyoi ama Rims complex tagi fakibaga mari lainana Manipur police na ngarang thabak aduda chenaba pambaina luchingba UNLF ki miyoi ahum lilong thongkhong dagi fagat pangam kibaga loinana fajiluraba miyoi adusu kanbangam khre. Police na faraba pambaina luchingba UNLF ki miyoi ahum adudi Laishram Amarjit Singh alias Tompok chahi kuntragataro laifamna Yairipok Laimanai Khomanthe Motilal Singh chahi kungataruk laifam Wangu Mamang Sabal Amadi Yumnam Hitler Maitei alias Amu chahi kuntrataruk laifam Singjamai Khetri Laikai land number 8 tagini hairi Makoi ahum gi mafam dagi police na magazine ga loinana 9mm pistol ama kapayari ba maru ahum mobile phone ahum sell oina lupa lishing kun car amagasu fagat le hairi Amaromda Miyam dagi lona yadaba mawongda senkhai thumkai tawbada miyoi sing fanaba chakhiba operation amada ngarang security force na lona thingkraba lalholop KCP miyam gi fingan lanmi MFL gi miyoi mari Thawal district ki lamding khuman them lekai dagi fagat pangamkhre fagalaba miyoi mari adudi ningthaujam Amitramai Singh alias Avatar chahi kunmapan laifam Khodrak Nongmai Khong awang lekai Fairembam Mangleng Nganba chahi Kunmathoi, Laifam Lamlongai Chesaba Umar Ali, Chahi Kunithoi, Laifam Irong Chesaba Amadi, Yumnam Angau Sana Singh alias Thoibi, Chahi Kunmathoi, Laifam Tronglaubi Makhalekaini, Makoi Dagi Magazine Konana Countrymate 9mm pistol Ama, Maru number 36 HE Gri hand grenade Ahum Fangli Hairi. Kukizo singna tanduna lakliba makhoigi oiba tongan ba demand sing adubu hena chesin hannabagi pandamda lakliba megi tang tara humdoigi ayuk pong tara mathoi taba matamda Kukizo council gi governing council gi mifam kaukre hairiba mifam asi Reeds auditorium Rengkai Churachandpur da pangthokani hairiba mifam asida maru oina hauzik oirakliba political development amadi Kukizo singi oiba political demand gi matang da khanna nainagani Manipur da leiriba Kukizo Singi Inpi, Inpui, Council, Organization, Union Headquarters Singi Cabinet, Office Bearer Singna Saru Yagadabani Hairi. Masigi Matakta, Hairiba Mifam Asida Maru Oina Indigenous Tribal Leaders Forum, ITLF Committee on Tribal Unity, KOTU, Indigenous Tribes Advocacy Committee, ITAC, Hills Tribal Council, HGC, Students Body, Women's Tribal Leader Khudimagna Saru Yagadabani Haiki.
layengba lakpa anabasing amadi miyamgidamak yenglaga Thobal District Hospital da Outer MP Alfred Kangam S. Arthur gi MP Local Area Development Scheme gi makhada nauna saba Patient Public Portico ama haunabi matung inna DC Thobal Ahanthem Subash na ngasi sangaduna miyamda kutsinakre DRDA Thobal na implementing agency oiduna semgat sagat liba public portico asigi sangaba gamari lainana DC Ahanthem Subash na haikibada hospital asigi OPD block asi pik panamaram oiraga patient singda khudongcha daba kaya mayok narambai adu koknaba Outer MP Alfred Kangam S. Arthur da MP Local Area Development Scheme gi makhada project amatang happy naba haibada sanction tawbirakpadagi OPD gi block mamangda patient public portico asi sabani feet chama sangba feet nifumathoi pakpa patient public portico asi hospital asida lakliba patient sing amadi miyam gidamak ngasi sangaduna miyam da khutsinnabani nongju nungsagi matamda patient party da awaba kaya mayok naramba adu ngasi dagidi kokhanba ngamlagani haiki ngasi gi sangaba adu da ADM Thobal B Lokeshwar Sharma District Rural Development Agency DRDA Thobal Executive Engineer NG Somendro District Hospital Thobal Superintendent Dr. W. Ruhini Kumar Amadi Atay Mioy Kayana Saruyaki Ana OPD si block si pick pagi patients in the inconvenience mayam laiba padu na solve tauna baina ngasi ekoi ngasi gi OPD gi keno mamang sila ekoi na patient public portico koi masi pulamna foot chama sangba duga park na foot ni puma thoi masi ngasi ekoi district hospital asida lakpiri ba public sing patient di party sing gi damakta ngasi koi mayam da khusin nazare masi na ekoi hana nongju nung thagi matamda patient party da awaba leirambadu masi na koi solve toba ngamani hai jabaga loina na amukka hanai Outer Manipur Parliamentary Constituency ki honorable ki Thobal District ki prajapuna maki mahut sinjaraga ina amukka na thraga pungdoksari Hauzik aruibada maru oiba pau amukka hana Pakistan na ngarang numidang India gi mathakta drone missile amadi mapangal lairaba bomb top kaya kapsillaktuna attack chakhakrabasu India gi air defense system na pumlamak arimata hankre Pakistan ga oinariba ungkhatnabagi fibam asidagi India na X account lishing nipan hena thingjinnaba khanghankre X nadi masina right to speech ki fundamental right adu khongoi nari hairi amadi Pakistan da base choba lal hobasing di mathakta India na chakhariba operation Sindoor bu saugatpa oina ngasi Manipur da su Congress party na sinduna Jai Hind yatra pangthokri Pungja sifawagi oinadi ISCOM na sandok chaba Manipuri pang matanga sidaloy jari makata pa pang gidama ISCOM umit yang taduna lebiyo